Russiana Nouhounana offensive operation Chathanaba Sem Sari Mariupol de attack Chatharakpada Red Cross ki building kaire Russian force na Nouhounana offensive operation Chathanaba Sem Sari Marak asida Mariupol da Chatharaki ba attack amada Red Cross ki building da chawna amangata thokle haina Ukraine ki defense ministry ki spokesman Alexander Motuzaniks na phongdokre Russia ki maruoiba ifarti nongpok thangba Ukraine da lariba forcing da maruoina pukning singsille Russia na kha thangba port city oiriba Mariupol pospana amadi Rubisne town bu amuka na lausin na bahona re maramasina Russia na sathariba offensive operation asi amukhan na hauna na bakhanari haire Ukraine ki armed force ki command na Russian force pu keep amadi Chernihiv region dage handoki badu kupna yangsille Russian force na Pakistan na withdraw tawna bakhana badi laite haire Ukraine ki president Volodymyr Zelensky ki advisor ama na phongdoki bada Russian military na masigi force asina nopok thangba lamdam gi sarukta amukhan na redeploy tawkhre Zelensky ki advisor Alexei Arestovich na television da pi ki bawapam amada phongdok libade Russia na kepke manak nak na ladiba lanmi sing kharadi handok pa hore Maragasi da Russian military official sing na phongdokiba wapam amadana makoy na nongpok thangba Ukraine gi lamdam gi sarukta maruoy na focus piraga nei Russian sawat pa rebel sing asina nongpok thangba Ukraine gi lamdam gi sarukta Ukrainian forcing ga ing 2014 gi matamdagi hauraga lantheng na duna lakhiba nei Russia na su Ukrainian negotiator sing na Istanbul da wari sanaraba matungda lauktokiba wapam amada Russia na keep amade Chernihiv city singda makoy gi activities sathariba se hantha lagane masi maruoy na santi gi wari sanariba se mai pak na bagi damakta ni haire Chernihiv ki governor Vyacheslav Saus na haikivada Russia na civilian singda target tawde haiba wapam claim tawrabasu mahan numidang civilian infrastructure singda amukan na strike taroki haire Turkey ge Istanbul da Russia amadi Ukraine ge delegation singi marakta wari sanaki baduda karigumba mai pakpagi khudam amata phangkhidai Kremlin ge spokesman wariba Dmitry Peskov na haikibada Ukraine na aiba proposal amadi submit tawrakhre wari sanaki baduda mai pakle haibagi wafam di leite mahangna reporter sing da phongdokibo wafam amadade Istanbul da wari sanadringai mangoina na paikhat kadaba thabak kaya ama leire Laibak pokpa numita Ukraine gi maikay dagide santi gi dil adugi akuppa framework amade pikrabane masida michang mikai naidaba laibak amagi makada santi gi dil adu sathagadabane adubu hairiba third country adugi group aduna Ukraine gi security da soy angam thogaloi haibagi thajaba wafam pigadabani haire third country aduda US Britain France Turkey China amade Poland achingba laibak sing yauri haire